अहानबदा मरोइबा पाउसिंग पिजरी हंदक पांगथोखिबा इनरगी मिखल अदुदी असेंगबा भोट नत्ते नंफु साफुगी मिखलनि हाइना एमएलए के मेगाचंद्रन फोंदोखरे मणिपुर लेंगाकना पीबा हाउस गार्ड कम एक्सकोर्ट खुदकता लौथोकनबा लौरकलिबा खोंथांग असि लेंगाक असना लमन खुमनिंगबगी थवंगनि हाइना कांग्रेस के स्पोक्सपर्सन ओजोयना हाइख्रे तमथीना फुरबा मतुंग हालगा हुदोकलंबा ओइगनि थाजबा मियोय अमगी असिबा हक्सांग तादुना लेरमले ईस्टर संडे की थौरम पाक सन पांगथोकनख्रे नुंगसी सानबा पुरकपा ओइरसनु हाइना एमपीसीसी की प्रेसिडेंट गायखांगमना फोंदोखरे अमदी युम पालबा नुपा नुपी सिंगना अरोनबा मरी थमनबा क्राइम सिंगदे दंदी लेते हाइना लाउथोकखिबगी मायोक्ता रैली चटख्रे खुरुमजरी टाइम्स ऑफ मणिपुर की पाव मीटिंग ताबिरिबा सिंगबु बिद्यापति म्यांगलंबमना ताराम ओक्चरी हौजिक पाव संदोकना पिजरी हंदक पांगथोखिबा इनरगी मिखल अदुदी असेंगबा भोट नत्ते नंफु साफुगी मिखलनी प्रिसाइडिंग ऑफिसर उननबा होटनबदा कैंडिडेट फाव संहंदबा मियामगी इरांगदे ड्यूटी तारिबा पुलिस न फाव तुमिना येंगदुना लैबा असिमक यामना तांगना थोकपा अमनी हाइना एमपीसीसी की स्पोक्सपर्सन एमएलए के मेगाचंद्रन फोंदोखरे वाफम सिंगसी कांग्रेस भवन द पांगथोकपा पावगी मीफम अमदा फोंदोखिबनी एमपीसीसी की जनरल सेक्रेटरी एडमिनिस्ट्रेशन हरेश्वर गोस्वामी सुसरुक याखिबा पावगी मीफम अदुदा के मेगाचंद्रन मखा तारादुना हंदक पांगथोखिबा इनरगी मिखल अदुदा आंदोर केंद्रगी येंगसिननबा हाइदुना महक मसामक पार्टी के लुचिंगबा सिंगा सिनरखी पार्टी न सिनरकपगी मतुंग इना आंध्रो केंद्रदा कोइना चतुना येंगसिनबा मतमददी केंद्र असिदा भोट तौरमद्रे मियोय खरना कंपार्टमेंट मनुंगदा फमलगा भोट पंगनमदा नमदुना लैरंबा कांग्रेस के एजेंट फमंदबा यावना सारगा भोट थादनरमखिबनी केंद्र असिगे ओइना पोलिंग स्टेशन 7/2 10, 11, 12, 13, 17, 18, 41, 42, 43, 44, 40, 39, 33, 32 सिंग यावना पोलिंग अयाम्ब नत्तबा पाम्बै कया सिजिनरंबगी थौदोक लैखी 7/40 नोंपो कैथल मनबिदा थोखिबा थौदोक अदुदी मफम अदुदा ड्यूटी तारिबा पुलिस पर्सनल अदुना मथौ निंगथिना तौदबा येंगदुना लैबा मथक थोंगबना हाइदबा कया अदुदा पार्टी के येंगसिनबा लाकपा ओइना वा खरा हाइखिबनी मदुदा अहेनबा करिसु यावखिदे अमदि कोड ऑफ कंडक्ट की वांगमा लानसु वा हाइखिबा लैते मथकता पनखिबा पोलिंग सिंग असि मिखल अमुक हन्ना पांगथोकदबनी शक्ति पीरे हाइदुना प्रजा सिंग निंग तंबा हकपु फंगंदबा अमदि मांगहनबा असि यामना लाइबक थिबनी हाइना महकना मखाताना हाइखि माजु थबक तत्कनिये करीगी कैंडिडेट अमा चंगहनदबदो मा हाई अथॉरिटी द हायर अथॉरिटी करी कंप्लेन तौदे अदगी मा नॉट ए सिंगल वर्ड वीडियो फुटेज लेरेदना अदु मा करीगिनो आई नुपी नोय तौनु बीजेपी वाकर नोय कैंडिडेट चंगबददी थिंगनु हाइबसे मागी वात अमता हाइदेबा एज ए पुलिस ऑफिसर पोस्टिंग देयर अदु करीगिनो सुगुंबा आई डेमोक्रेटिक ओइदबा वा मयाम अमा मखोइना चथरगा इखोइदा अदि कोड ऑफ कंडक्ट अदुदु गाय कोड ऑफ कंडक्ट न मोइनो वायोलेट तौरे अदगी पॉलिटिकल राइट वायोलेट तौरे फंडामेंटल राइट फंगहंद्रे अदुगो अंद्रो केंद्र सिदा तौरिबसे अखोय श्याम कुमार बु नुंसीदुनाने अंद्रो केंद्र की प्रजाना वोट चामर कहलु यायबा बट अदि पीपल सिंगसिगी वोटिंग राइट तदि फंगहनबियोबा दिस इज आवर सिंपल रिक्वेस्ट इलेक्शन की कोड ऑफ कंडक्ट चटनरिङै अमदि किहनबा कया लैरिङै चैरक्ता मणिपुर सरकार न मंगोल पीबा हाउस गार्ड कम एक्सकोर्ट खुदक्ता लौथोकननबा लरुलिबा खोंथांग असि सरकार असना लमन खुमनिंगबगे थवंगनि हाइना वेटरन पॉलिटिशियन अमदि कांग्रेस के स्पोक्सपर्सन ओ जोइना फोंदोखरे वाफम असि ngasi कांग्रेस भवन द पांगथोकिबा पावगी मीफम अमदा फोंदोखिबनी पार्टी की लुचिंगबा कयाना सरुगियादुना पांगथोकिबा पावगी मीफम अदुदा ओ जोइना मखा तारादुना इंग कुमजान इसिंग अमगा समापन मरफुगी मतमदगी ngasi phauba mahakpu ngak senenaba security piduna lagli thengkhang kaya da punsi manganana bahotna rakhiba kaya laikre yumda bom langsinduna
पोखाई हनखिबगी थौदोक कयासु लेख्रे मतम खरगी ममांगदसु उख्रुलदगी चेना निपान पानबा अकी अखंग पीबगी चिठी अमसु थारखिबा लेखिबनी मणिपुर की डीजीपी चीफ सेक्रेटरी अमदी इंटेलिजेंस दसु पाउ पीखिबा लेखि असिगुंबा कया लेरिंगै इलेक्शन की कोड ऑफ कंडक्टसु चटनरिंगै चरक असिदा मंगोंद पीबे एस्कॉर्ट लौथोकनब ऑर्डर अमा ngarang थोक्तुना पिरखि मसिदा नतना हौजिक पांगथोकलिबा लोक सभा की मिखल असिदा आउटर की एनसीपी अमदी NEIDP की मेरेप ओइबसिंग एस्कॉर्ट चु लौथोकनब ऑर्डर अदुदा पल्ली इलेक्शन की कोड ऑफ कंडक्ट सु चटनरी अमरोमदा हंदक पांगथोकिब इलेक्शन असिदा ऑपोजिशन अमा ओइना लौफम थोकपा थौदांग लौबा अमदी पार्टी असिगी थोइदोकपा मिरेप थादोकलिबा मिरेप असिगी होटनरिबा असिदा सरकार असिना लमन खुमनिंगबगी मानबा मवोंग अमदा एस्कॉर्ट लौथोकनब होटनबसि यानिंगदे हिरम असिगी मतांगदा मणिपुर की गवर्नर DGP अमदी ECI दा अइबा चेरोल अमा पिसिनख्रे हाइना फोंदोखि गवर्नमेंट असिना ओपोजिशन बु अखोगी किहनबा धमका नत्रगा मसिन मेनबगी असोबा थौरांग अमने हाइना आइना फावी अदुगा तसेंगमा अखोगी आइगोंदगी सिक्योरिटी लौथोनबा अखोगी होनबसी तसेंगना यामना अखोगी बेंडिटिक ओइबा हंदकी चलीबा इलेक्शन असिदा पार्टी की अखोगी थौदांग पुबो ओइना गवर्नमेंट असिदा अखोइना तौबा याबा क्रिटिसिज्म अदुगा मोइदा हाइबा पुनमक हाइबदो मदुना यामना अखोगी लमन खुंबा यामना बेंडिटिकनेस लमन खुमनिंगबगी अखोई वाखल लौलमदा लौथोकपने हाइना आइना लौवे ngasi ayuk pung taruk lom taba matamda masak khangdabasingna tamthina phuraba matung hatlaga hundoklamba oigani thajaba mioi amagi asiba haksang ta duna leiramle thogdok ase nambol police station gi manung chanba bamdyar da thokhibani laikhidraba mioi adu takyal kolom laikai degi fizam muhindro chahi nifuga taret apokpa nabasandra kawi mahak ngarang namidang mayumdagi thokhibadagi thiba khangdana leirakibani hairi police tagi phangba pauna hai asiba haksang adu ngasi ayuk mafam अदुगी खुंजासिंगना थेंगनरकपदगी पाउ पिरखिबनी तुंगदा पुलिसना हक्सांग अदु लौखटलगा रिम्स की मोक्ता थमख्रे लैखिद्रब मियोय अदुगी मंगकी सरुक्ता अथौबा थांगना लेनबगी दाखफम तारंबदा नतना कोकी सरुक्तसु सोकपगी दाखफम लेरमी महाक कनागुम मियोय खरना फुरगा हाटप ओइगनी थौदोक अदुगा मरि लेनना केस अमा रजिस्टर तौख्रे मालेम पाक सन्ना ईस्टर संडे की थौरम पांगथोकनबगुम ngasi lamdam asidasु tongan tongan ba mafam kayada ईस्टर संडे की थौरम पाक सन्ना पांगथोखि रोंगमै नागा बाप्टिस्ट सेंटर चर्च इम्फाल ना सिंदुना थांगमैबन तरुंगदा ईस्टर संडे की थौरम पांगथोखि ngasi की थौरम अदुदा सरुक याखिबा MPCC की प्रेसिडेंट गायखांगमना ईस्टर संडे ना लाकपदा lamdam asida leiriba मियोय कांगलपुमनमकना ngasi di nungsi sanana amadi santi purakpa oirasanu kumai asina lakpada mipum khudimakna ingtappa nungsi sanaba lamdam ama ohenba ngamlagani haiki मियोय बसी जाति से नुसी जानबा वाटपदगी अदुगी शांति वाटपदगी पैसे उखटना दुन समाज सिगुंबा ईस्टर्न लाकपदा मणिपुर चिंता मफम खुदिमक्ता इंथ तपथबा नुंगाय याइफबा नुसी जानबा अदुगुंबा लमदमदो ओइरसुनु हाइदना मणिपुर मियामदा इसिगी ग्रीटिंग्स नुंसीबी पमथोक्तब मीदु फावबदा नुंसीबीबा हाइबसे मसे जिसुगी तंबीबनी अदु ईश्वरबु नाहक्की हक्चांग थवाई अनिमक यावना नुंसियु अदुगा नंगी कैरोय लेकाय नंगी फेलो पीपल समाज लेमिनरिबा कांबुसे मसी जात अद लोन असे खाइदोकनु नंग लेमिनरिबा नंगी कैरोय लेकाय नंग कोई कांगलुप मसेनसे मसी नसामकु नुंसीबुगुमना नुंसियु हाबजे जिसुगी तंबीबा पाउतापनी border town Moreda leiriba nipu humdoi suba Assam Rifle Battalion na ngasi Moreda leiriba Jehovah Jerry Children Home da Easter Sunday ga mari leinana angang singda acha athak kaya ama yenthokduna punna chamin thakminakre battalion aski commandant Sumit Sud amadi More Town Commander Major RK Sharma yauna ngasi home asida leiriba angang singa unadona wari watai kaya ama sanaki amadi AR gi maikai degi home asida sana khotnabagi polam sing yauna pangbaya ba mateng kaya ama pangkhigani haina thajaba kaya ama thamki amadi ngasi gi asa athak pijakhiba asida home
asibu senariba warden singna AR singbu thagat pa phongdokhi. Supreme Court na IPC section 497 kaktat khiba yaningi adumoinamak nupa nupi masa masa yanaraga mari thamnaraga nupa khaktada chairak phanghanba yaningde nupa nupi animak sairak piba lo lengakna parliament puthokduna semu haina thaba banner ki makhada ngasi women against crime na sinduna khangabokta miyam gi oiba wakat khongsat ama chatkre KM Blooming Higher Secondary School founder KS Manoj Mangang ne school asigi gate tagi lamthaduna chatkiba ngasigi khongsat aduda miyamna mauna mayum panba dandi piu ludabali chatpa nupi nupa dandi piu angang singi hak manghanganu yum palaba nupa nupi mari thamnaba crime natte haiba yaningde yum palaba nupana nupi koiba yaningde crime kya tholakani haina thaba play card sing sizinaki ngasigi wakat khongsat aduga mari leinana women against crime gi secretary Robita Laimana yum palaba nupa nupi mari thamnaba crime singde dandi leite haiba Supreme Court ki order yaningde Adultery Act 497 lawthokhiba asibudi yaningi adubu nupa khaktada dandi phangan bagi mahutta nupa nupi animak sap manana dandi phangan lagadi hena pe lagani maramdi ngasi aikhoi gi samaj asida mausingna mayum pan bagi chatnabi ama kanna chatnari ngai serak asida asigumba ain asida dandi leite hairagadi mong mayam nupa koinaba amadi sen bagi sang hengan laklagani nupi singsu mau nupa singsu ngakpigani nupa singsu mau koikhat lagani asigumba thawang sing asi matau karamna crime jingloi dori bano masa singi hak manghal lamliba mapureiba amadi mane makugi amadi sagai dugi ikai khumnaba kaya manghal lamliba asi crime ama commit tawbani haina haiki sigi ainda dandi leitre na sigi wakum ji leiraga di koi de hel na mo myam nu pa ko khalani mayum pangkhalani siang khalani dai nu pi thiba pa myam su mo ko khalani dandi leitra mina si jina ko yam yam be ba dai mana si crime sing ha ji kamai na sing moi doino ba ma sa myam ma gi hak manghalami ba sa myam hundu ma mayum pali si li ba dai mu mai ma puroi ba gi kai manghalami ba dai ma gi yumna sagai du gi mane ma ku gi kai manghalami ba aduna khoi ma si yaning de ba crime ma commit tawe ba dai ma pa lai ta ma sa myam horakani adai crime ma sing hengalakani aduga tungi mirol da koi asuki mati manga kane ba aduga amarom dana koi gi mi halurogadi IPC gi section da 302 adagi di mi gi mapot halurogadi 379 dai nupi pharogadi 336 adai nupi jama halurogadi 376 na samana si palaga dandi phange haiba sumaina nupa nupi loina ragadi si lagadi sumba dandi ma laina kan balo ma sembiro government na aduga moise dandi phangan biyo ba nupa su nupi makha taba pau pizadring da break matang lawzari. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur ki miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghanana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghanana ba hotnajari taru tananba mahausadagi thokcharakpa ising lawduna sizinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra sing da hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chaniyankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chaniyankhai tha taruki lupa lising amaga chamanga tha ahum gi lupa chatre yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com. Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devsit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Koronganba 10th position Laistam Iboba Maitai 15th position Haubam Arvind Singh Amadi 17th position da Sagolsem Biki Singh ne Arts stream da Aniswa position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel.
ब्रेक की मतुंग मखा ताबा पाउ पिजरी सेंजा थुमजा लेतबा लमदम अमा ओहेननबा होटनबदा लमदम असगी MLA मिनिस्टर अमदि लेंगाक थौदांग लौरिबसिंगना पुक्सेल सेंगना अमदि सेंजा थुमजा तौबगे हाइनबी थादोकबा मथौ ताई हाइना मणिपुर पीपल्स डेमोक्रेटिक फ्रंट की सेक्रेटरी सापम सामुंगौना फोंदोक्रे ngasi मणिपुर प्रेस क्लब ता पांगथोकिबा पाउगी मिफम अमदा महाकना मखा तारादुना स्टेट सिंगी MLA भारत की पार्लियामेंट लेरिबा MP सिंगना पुक्चेल सेंगना थबक तौरबता भारत तगी करप्शन मपुंग फाना मुथत पंगमगनी लमदम असदा करप्शन मुथतनबगे पांदम द लेंगाकना लिंखतखिबा एंटी करप्शन सेल ngasidi मपुंग फाना थबक तौबा ngamdana लेरिबा असिमदि तसेंगना यानिंगदे हाइखी करप्शन नारीबसे कदाइदनोदा सरकार की डिपार्टमेंट सिंग अदुगा अखोगी पब्लिक सेक्टर सिंग मरुइसे प्राइवेट सेक्टर है मसा मसाना आउन तौजबनी पब्लिक सेक्टर है तारदी सरकार ने एड पीरगा नत्रग तौब याय अतेदी तौब याय अदुना इखोइना थमजरीब वफमदि हाइबा मयाम सिंगसे मसी तौनब होनबदा मरुइना पीपल द सरकार ना करप्शन थिंगदनी प्रजा फतदना करप्शन तौरीने हाइबा वफम ओइरगदि मदो कंप्लीटली रॉन्ग अने करप्शन हाइसेदी मथक्तगी थिंगदौनी मखादी थिंगबा यारोय मणिपुर फूड इंडस्ट्री की लमदा अहानबा खुटमाबा अमा ओइरिबा हाइजिंग पोट लुहोंगबा अमदि अतै लाइनिंग लाइसोनगी ओइबा थौरम सिंगदता नतना काइथेल दुकान सिंगदसु मियामना पामनरिबा कंगला कबोक लैमा कबोक ना चानबा थंगनचिंगबा आसा अथकी पोटलम सिंग पुथोकबदा ममिंग चटलिबा कंगला फूड प्रोडक्ट ngasiदगी लमजिंगबा ग्रुप की यूनिट अमा ओइना पोथोक सिंग पुथोकलगनी ngasi थौबाल हाउखा क्याम बाबू बाजार लेबा लमजिंगबा मोटर्स प्राइवेट लिमिटेड की ऑफिस पांगथोकबा एक्विजिशन तौनबगी अचंबा थौरम अमदा कंगला फूड प्रोडक्ट की मैनेजिंग डायरेक्टर ना मखोगी कॉन्फिडेंट ओइबा चेचांग डॉक्यूमेंट्सिंग लमजिंगबा ग्रुप की चेयरमैन दा खुशिनखी थौरम अदुदा लमजिंगबा ग्रुप की चेयरमैन सनसम जेकी मंगांग कंगला फूड प्रोडक्ट नंबोल के मैनेजिंग डायरेक्टर अखोम बीरेंद्र सिंह अमसुंग ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुको की प्रेसिडेंट पीहाइट्स देवाना अथोइबा मिठुंगलन सिंह ओइना डाइस द फर्म की लमजिंगबा ग्रुप की चेयरमैन सनसम जेकी ना हाई मणिपुर दा अमता ngairaba इंडिजिनस फूड आइटम सिंह पुथोकबदा ममिंग चटलिबा कंपनी अमा हाइरगदी कंगला फूड प्रोडक्ट असिनी हाइबा याई मियामना पामनरिबा कंपनी असिना पुथोकलिबा पोथोक सिंह असि लमजिंगबा ग्रुप ना अंगम थाकता होनदुना हेना पाक्सना चाउना पुथोकनबगी पांदमदा एक्विजिशन तौनबगी खोंथांग असि पाइखलकपनी हाइखी मणिपुर की इंडिजिनस फूड कंपनी है कंगला फूड प्रोडक्ट कंगला फूड प्रोडक्ट लमजिंग ग्रुपना एक्वायर तौजरब हेन पाथोक चाथोप फूड इंडस्ट्री लमजिंग ग्रुप की साइड की अंगम अंगम थाक पुखचे तंजा तौजबनी कंगला फूड प्रोडक्ट की मैनेजिंग डायरेक्टर अखोम बीरेंद्रना महाकी कंपनी असि फूड प्रोडक्शन की लमदम असिद पायोनियर अमा ओइना हौरखिबनी मियामनसु नुंसिबिदुना पेनबिदुना ngasi फाउबा इंडिजिनस की ओइबा पोथोकसिंग पुथोकतुना होटनबा याबा होटनरकली अमदि पुथोकलिबा पोथोकसिंग मियामनसु पामनरी कंगला फूड प्रोडक्ट की पोथोकसिंग हेना पाकथोक चाउथोकना नेशनल अमदि इंटरनेशनल की थाकता पुखतनबा लमजिंगबा ग्रुपना पाइखलकलिबा थौरमसिंग अचुंबा खोंथांग ओइगनी हाइना लौरगा ngasi असिगुंबा थौरम असि पांगथोकपनी अमदि लमजिंगबा ग्रुपना मंगलिबा मंगलान असिसु सोइदना मांगफाउनरगनी हाइबगी थाजबा लई हाइखी जिसदी प्रदेश की पोथो असि अखोय नेशनल लेवल दा इंटरनेशनल लेवल दा पुखनबगी दमुका लमजिंग ग्रुपसिन फाइदिग सुन कांग खंजरगा मरम ओरको खंजर मतुंदा कंको प्रदेश में मणिपुर खक्त नतना अवांग नोंपोकी लमदम सिंह मरुओइना त्रिपुरादा खुंदारिबा कंग्लेसा सिंह पुंछिंदुना नेशनलिज्म की वाहनथोक खंगजिनमिनबा यामना तंगाई फदे हाइना मणिपुर निंगथौ लैसेंबा साना जावना फोंदोखरे वाफम मसी था असि तांग कुलुमदोइदगे हौरगा निमित निनि चुपना तांग कुनमरी फाउबा त्रिपुरागे गौरनगरदा लैबा खोवालदा मणिपुर लिटरेरी एंड कल्चरल फोरम त्रिपुरा अमदि पौना ब्रजबासी फाउंडेशन अनिना खुसमनदुना हंदक्ता नौना साबा लोइसिनख्रबा मणिपुर गी लमदमबु मितोपकी खुयादा खुदुम चनखिबा यारोय हाइबगी खोंजंगदा थवाइना पोंथा पीख्रबा पौना ब्रजबासी की मितम माइखुम हांगदोकपगी थौरमदा सरुक या
रुबा ngasi Imphal thadokuna Tripura thunglaraba matungda Tripuri Manipuri Singna Agartala gi Avenagar Tripura West Laiba Lining Tho Puthiba Khubamda Ibudau Ining Tho Puthiba Welfare and Cultural Society Puthiba Lai Harauba Committee Amadi Manipuri Singna Taramna Okpagi Thauramda Tom TV da Fongdokhibani Mahakna Makataraduna Matam Amada Lamdam Asigi Miyamna Maribak Nungsiba Khakta Natana Amaga gi Marakta Ipau Ningthina Paunaramba Tarabasu ngasidi Naksinaba iwat wat pagum tawi wafam asi Manipur khaktagi wanate awang nongpok lamdamda khundariba Manipuri singi oinasu chumgani khalli ngasidi Tripura dasu matam amati Maraibakpu nungsiba amadi Maraibaki damakta thawaina pontha pikraba pauna prajabasigi mitam asi maikhum hangdoktuna aikhoida thauna lingjel hapaga loinana aikhoi maselgi marakta hena nungsi sanaba apunbagi saktam amadi choina takraba sing asi nahonana punchinabagi pandamda lakhibani haiba wafam kaya amusu phongdokhi mayam sibu pungning thawatba amasung makoi pungda phawba adigi makoina tawningba aduga koi Manipuri singba apunba pangalama koi saganabagi dumba wakhalolama da athobo singbu ningsingminaraga athobo singbu thambiramba mariba nungsiba mariba thungda kathokba adu makoi nationalism gi wakhalol adu koi soina takraba koi Manipuri sing irecha sing khonda madugi wakhalol adu koi share tomnagi dongde Nakal abarumda Puthiba Lai Harauba Committee ki President N. Niranjan Dattana mafam asida ining thau yauna Manipur miyamna lengbirakpa asi aduki matik harauzaba poki maikhum hangdok kadawriba bitam asina Tripura khakta natana malemda maitai masa singi chauhongba thauna lingjel adu saphongbaga achaubo oiragani haiba wafam kaya amasu phongdokhi ibrogi pusi sigi manakta koi bauna bajabasi saktam dubu mutisu khinna tawise koi laibe phabani koi miti samaj ki chan khonba khongthangni koi miti malai ase tik prithibi da titrada masi koi masi saktam takpani koi si thaunom chahi bitim tawjare pangthokani Laisemba Khunthokpa Ahanba Liklam Likhun Libalup Kanglai Paki Kulumdoi Sube Annual General Function Lisingani Taranipan Taramapan Ngasi Singzamai Singamaka Khetri Lekai da Leiba Lup Asigi Conference Hall da Pangthokre Ngasi Pangthokhiba Thoram adu da Laisemba Khunthokpa Ahanba Liklam Likhun Libalup ki President T.I. Sauba Kuman National and International Awardee Sarachandra Thiamna Mathang Sitna Thoram adu ki President am the Guest of Honor oina Saruk Yaki Ngasi Pangthokhiba Thoram adu ga Lainana Chief Guest ki oiba warol pireduna Salai Holding Private Limited ki Chairman Narengbam Samarjitna Mahausaga Mari Lainaba Sangsinba Khongthang amaga loinana Lup asina ngasi phawba changchilakli aikhoibu semlakpa matamda oidaba ngangba haiba asi yaurakte maram aduna aikhoina matam laiba khibikta oidaba ngangbagi hainabi asi thadokpa mathau tai matam amada mipum khodingbu chamna luna chana taunaramba ngasidi aikhoi gi Chamana Maitai Lasing Moirang Pona Chingba Asi Migi Oikiduna Hanagumna Marang Kaina Putokpa Ukidre Haina Haiki. I think Mammy Padaga Lai Maming I have now Tim Mamaka Toli. Man is very quite close to the nature. I don't New say Mahok Saga Yamanaka Mari Haiba in Tolama Tolaga. I have now Upami Manaya Amane. Purima mini nimito ay nangi namang masi tolay ibasa masi makuk sina maya si ibasa masi lopuk tana papal jam ta hantu o adu ibtaragadi malem se sem basung namani tugai basung namani haidana ay ngona jamna luba yawa am gatta ayna patho di sadi di ingam zeroi haina haibadi takpi ki jana man takpi ane aduda maya mamai ge tuda thadok tana somna kanda leiba ama ani ahum mari manga adugi marakgi magi koliba mathuma matumta itoni adu hek itopga madu so gi making hai adu hek itopga magi yeliba papal myam su patak oita Thaubal District ki Khangabo Kendra gi manung sanna leiba lamding laisram laikai dagi Moirangthem Biren gi machanupi Moirangthem Nanaugi mayumda tengbang pirak paleptri ngasisu Moirangthem Nanaugi ana layengda amadi mahaki imung manungi awabada
Bisenpur district ki ningthau khongdagi Kanglaipak Yaipa Tengbang Thaumi Haina Mingthonba Mapalamda Lairik Tamduna Leiba Mahiroi Loop Amana 7 Salai Home Delivery Haina Mingthonba Lanai Agency Amaka Kusam Naduna Tengbang Pikre Cheng Hawaii Chana Thaknaba Imungi Potlam Singaloina na Seloina Lupali Sing Mangagi Tengbang Pibata Natana Nanawi Imungi Damak Tha Ahumgi Changadaba Cheng Hawaii Thau Thumpum Namak 7 Salai Home Delivery ki proprietor na Piragani Haina Sutazaba Pikre Ngasigi Tengbang Piba Aduga Marilaina KYTT Heights ki President TH Zonina Tengbang Pibagi Thoram Asi KYTT Heights na Sahi Khudingi Chairawan Numita later Laira da Tengbang Pibagi Saruk Amo Oina Pibani Makata Nasu Loop Asana Miamgi Mateng Pangba Ngam Nabu Hotnaki Gani Haiki How Kibata Asik Taramapan Midangi Pung Tarama Kairom Tarakpa Matamda Sahi Khudingi Sanjembam Apunba Maira Pai Bi Lupki Chahigi Oiba Jaksa Haizanabgi Thoram Pangtok Lingeda Kar Angoba Ama Tongduna Lakpa Masak Kangdaba Miwai Karana Sanjemba Mayai Laikai Water Reservoir Tank Mapada Nongmai Round Ama Kapsilambagi Thawong Adubo Yaningdaba Pongdoktuna Ngasi Social Youth Organization Sanjembam Amadi Maira Pai Bi Lupna Sinduna Ngasi Laikai Asigi Community Hall the Wakat Mipam Ama Satakre Battle of Impal ki Platinum Jubilee Celebration ki Saruk Amo Oina IGR South ki Lising Makada Kuntaruk Suba Sector Assam Rifles na Sinduna Battle of Tengnopal Ningsing Thoram Pangthokre Ngarang Tengnopal War Cemetery da Pangthokhiba Thoram aduda Marebak Mazati ki damak Thawaina Pontha Pikraba Athauba Lan Misingi Khubam da Haikat Laikat Tamduna Ekai Khumnabu Utki Loinana Tengnopal Youth Club ki Nahasingna Nat ki Oiba Jagoi Isai kaya Utpaga Loinana Kampang Kolen War Dance Troupe na Thoram adugi Toppa Amashu Utki Imphal City Manungi Law and Order Ngakna Thamnabagi Damak Imphal West District Police Commando na Lakolakpa Section Taurangi Saruk Amo Oina Ngasisu Numidang Wairam City Police Station gi Manung Chanba Thangal Bazar Hau Kaitel Rup Mahal Lambi Bir Tikendrajit Lambi Amadi Alugali area da Paksana Combing Operation Satakre Imphal West ki Additional SP Operation AG Sarma gi Mityeng Makada Imphal West Commando Bazar Unit Team na Numidang Wairam Pung Manga Dagi Mangaga Minute Nipu Mangarom Pauba Satakibo Operation Aduda Punna Mui Sahumga Kun Manga Masa Masagi Saktak Je Putoktuna Masak Kangdopagi Tabak Sataki Maduda Masagi Saktak Se Yaudaba Mui Tarani Toy Makata na verification Satana Bagidamak City Police Station the Sinaki Yairipok Haitroi Pokpi Kenel Wang Mamapada Ngarang Honda Activa Amaga Bajaj Discover Amaga Thomjin Nabagi Thaudokta Honda Activa Thauduna Lakpa Mioi Adu Siza Hospital da Laikan Naraba Matung Laikhidre Laikhidraba Mioi Adugi Mamingna Wangkem Babu Apokpa Laikhidraba Gauri Kawi Thaubal Achauba Pakhang Khong Manaktagini Hairi Nakal Amaromda Ngarang Ayuk Imphal Jiri Lambi Paringi New Kaifundai Dagi Pangkiba nan Manipuri manba mioi adu ngasi fauba masak maming khangbangam dana Janimski mokta leiri Tarataret suba Lok Sabha election ga mari lainana Thaubal district ki tongan ba mafam singdagi phagat khiba yu sing ngasi Thaubal gi excise office amasung Yaripok excise office mamangda mai thaduna miyam mamangda manghankhre ngasi mai thaduna manghan khiba yungau amadi yungang sing adu kaithel gi mamalda Kaithelgi mamanga Thaubal excise ki na punna lupa lakh aniga lising yankaiga mari romgi ni aduga Yaripok excise ki na lupa lakh amaga lising kuntraga chamanga kungi yungo liter lisingam ga sanga supna mapan amasung lupa lising taruk lomgi yungang oigani yu mai thaduna manghanba aduda Thaubal district ki enforcement team leaders su oikiba excise station Yaripok ki OC inspector S Nilakumar amadi atai Thaubal amasung Yaripok ki personnel sing saruk yaki yu mai thaba aduga mari lenana excise department Thaubal gi deputy SP Thongam Imona haikibada chathariba Lok Sabha election asida ayat apan oidana ba ECI ni election expenditure monitoring system gi makhada instruction pirakpadagi Thaubal district ki tongan ba police station sing amasung excise department na using asi March thadagi April phawbada sathakhiba drive ta phagalakhibani haiki Local 70 sida 1686 liter aduga IMFL da 8.640 adu VR da 70.387 sumaina laye adu sigi valuation jina 2,54,000
ꯑꯩꯈꯣꯏꯅ ꯊꯧꯕꯥꯜ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯔꯛꯄ ꯄꯩꯁꯥꯁꯤ ꯒꯣꯔꯃꯦꯟꯗ ꯆꯪꯉꯤꯁꯤ 1,03,900 ꯀꯨꯝꯕ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯔꯦꯛ ꯑꯃꯇꯪꯒ ꯂꯧꯖꯔꯤ Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Located in the heart of Imphal city, Asian restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg. Also offers you with chef specials on weekends. Enjoy your happy hours with our best services. Asian restaurant Hotel Yaifaba, MG Avenue, Imphal. For home delivery, kindly contact 9856003956 or 9856003957. Manipur has different kind of talents. Lairiba talent mayamasi uthok janabi damakta asauba platform ama pijari. Any kind of talent can participate in this mega talent show. Break के मतुंग ताराम नोक्चरी अमदी मखा ताबा पाउ पिजरी World Art Day gamari lainana Go Green Group Manipur na anirak subo oina Imphal East ki manung channa leiba Seloi Lamai Ching da ngasi u chara kaya thakre ngasi u chara sing thabagi thoram aduda mateng pirakhiba khudingmakpu group asigi maikai dagi thagatpa phongdokhi All Zeribam United Club Association amadi Krishna Diagnostic 50 bedded Ningsingkhul Hospital Zeribam anina khusam naraga chatharakpa free medical health test ki saruk ama oina ngarang JYC Zairol Pokpi da free medical camp ama pangthokhraba batung ngasisu Brothers Union Kalinagar Zeribam desu pangthokhi medical camp aduga mari leinana Brothers Union ki executive member Tapos Royna Krishna Diagnostic amadi Ajuka anina Laikai asida free medical camp ama pangthokpa asi yamna laibak phabani masigi damakta thagatba phongdok sari haiki Kunmathoi ayuk pung taret tawdagi Kailnagar Brothers Union gi campus ta Ajuka amadi Krishna Diagnosis Private Limited gi Jiribam 50 bedded hospital gi staff singna lakpiduna one day free medical camp to bagi damakta akoi gi lekai gi Kailnagar ward number 2 dagi mayamna ado class akoi club gi member singna hanana thaget Devchandra Singhane iba ai kananu haina mingthonba lairik ama ngasi Nagamapal da leiba Seba Bharati gida achamba thoram amaga loinena pangthoktuna miyam da khusinnakhre lairik phongbagi thoram aduda Manipur University gi hanigi din N Joy Kumar Seba Bharati Manipur gi president A Braja Kumar amde Rashtra Swayam Sevak Sangha gi thomi o Syamanandana president member oina saruk yaki RSS ki pracharak Devchandra gi lairik asida punna Manipuri gi waren kunthra yauri Assam Karbialongi Dipu the Pangthokhiba Concord Awards listing tarama panda best cinematography gi mana Moirangthem Vikas Singha da khusinnakhre Mahakarbi album Sergi Isai Khonsoi Tenjaiji hairiba album category da mana asi khusinnakhibani Moirangthem Vikas Hojai gi Gita Mandir da leiba Laikhidraba Indramani Singha amadi Moirangthem Ongbi Kunjamani Singha anigi machanupani Moirangthem Vikas Assam gi tongan ba film kaya da cinematography tawduna lakhiba myoi amasu oiribani
Assam gi ahum suba tangka ki Lok Sabha Mikhal gi campaign ngasi loisinkhre ngasi campaign gi aroiba numita political parties singna bike rally yauna akan bamong da campaign sathaki Assam gi Barbeta Dubri Kokrajhar amasung Guwahati da achauba election rally kya pangthoknaki isai jagoi amasung akan ba dialogue kaya ga loinana election rally da praja singi thamoi hunanaba hotnari election campaign da party singna masa masa gi oiba anauba lalong kya tanaduna vote khomnaki Sri Lanka के कैपिटल Colombo दा लेबा चर्च अमनी 5-star hotel सिंगदा बॉम्ब पोखाइबे दा चौराकना मियो इस्तनी रोम सीरे अदुगा मियो इस्तामरी गे यांखै हेना असो अपन नंखरे ngasi लेबाक असेगी तोंगान तोंगान मफम तरुकता बॉम्ब पोखाइख्रे हाइना पावगी सोर्स अमना हाइरी पावसना मखा तारिबदी थौदोक अदु Colombo दा लेबा तोंगान तोंगान चर्च अहुम अमदी 5-star hotel अहुम दा थोखिबनी मदुदा चौराकना मियो इस्तनी रोम लेखिद्रे बॉम्ब पोखाइबेगी थौदोक अदु बातिकोला दा लेबा चर्च अमदा पोखाइख्रबा मतुंग Sangrila Cinnamon Grand Amadi Kingsbuckta Leiba 5-star hotel Singda Makata na Pokai Kibani Thaudok Sing Asida foreign tourist kaya yauna miyoi sahum hena asok apan nangle Indian embassy ki maikay dagi Indian citizen sing asok apan yaubra haina yang sili adomay namak hauzik fawgi oinadi Indian amata asok apan nang kibagi paudi latri Thaudok asimaro ina Easter gamari lainana church kaba miyoi singda target taubo oiramba yai haina paw asina palli adubu Sri Lanka authority ki maikay dagi Thaudok asigi matangda karigum wafam amata phongdorak palaitri Film Forum Manipur na sinduna satharakiba nongin Manipuri Music Video Award 2019 ngasi konung mamangda leba Manipur State Film Development Society ki auditorium da pangthokre tongan ba category tara truk ta sahi asigi oina Manipuri Music Video da khangat laba haithoi singthoi raba singde award sing adu khusin nakhi thorum adu da Art and Culture Department gi A. Sibraj Sharma Film Forum Manipur Chairman S. Mangoljau Cultural Activist Dr. S. Manauton Arun Enterprises के proprietor Arun Kumar Thangjam amadi Eastern Motor के proprietor Salam Pritamna mathang sitna chief guest president amadi guest of honor oina saruk yaki sahi asigi oina best editor gi oina Yoi Mayai Mongsaba best director da Hemant Khuman best male actor da Lafoy best actress da Nikki best music na Sumani Rishi, male singer da Arvin, female singer da Pinky Saikom, production designer da Gyanan, supporting actor da Sunny, camera da Regan KS, lyricist da Arambam Samarendra, aduga best supporting actress ki Manana, Thambal da Kushinaki. For child rights and issues of the 7th Nongin Manipuri Music Video Awards 2019. Julie Singer. Music video tara manga khangal lamadu khare hen amu Tara mari suba sajibu inat ngai khang kumhai lising ne tara mapan gi nimit tara ni chupne sathaga gadaba thauram gi saruk amu oina ngasi humni chanba numita kwa kaithel thoksom laikai da leiba potsangbam khanglen maitai amadi potsangbam ongbi sana hanbi leimagi sangai da maitai lining loisanga mari lainana chingu Laiten ngamba khoyum laipum ngai khongan ba layoiba panthau irat thauni bagi thauram ama pangthokre ima laisem inat loisang wangkhai hizam leirak amadi sinapham nongpok chingphu thong imphal anina sinduna pangthokiba thauram aduda pi Achau Singha retired senior assistant NIC of India Dr. Nisikanta Singha retired professor RIMS amadi sabungbam Chanu Sen bi Laima President Ima Lesem Inat Loisanga Athoibe Mithunglen Sing oina saruk yaki Thoram asiga mari lenana executive member oiriba pi Kanglailen Maitaina Thoram asiga mari lenana wafam kaya ama phongdokhi haibadi koigi lai su mi su punna taina bangam ba hani akoigi ining thojina nat ki sidlo yaujare akoigi maitai khaki oibani akoi sidi ko akoigi atopa yaujade maitai gi sta yaujare thang gi thanglon maitai thang the Sajan Kanglon, the Pena Taudri,
ꯂꯥꯡꯗ꯭ꯔꯦꯟ ꯑꯩꯈꯣꯏ ꯙꯣꯂꯣꯞ ꯌꯥꯎꯖꯗꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯂꯥꯡꯗ꯭ꯔꯦꯟ ꯌꯩꯖꯩ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯁꯩꯍꯦꯛ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯄꯤꯕ ꯁꯩꯍꯦꯛ ꯑꯣꯏꯖꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯪꯕꯤꯒꯅꯤ Manipur Hockey Lising Makada YCCIC Kontha Ahalup na Sinduna Kontha Ahalup Ibudo Margin Grounda Nupi Hockey Team Teret Amadi Nupagi Team Mapan na Sarp Yaduna Chathagadaba Ahan Bayumnam Rasmani Memorial Under 14 Boys Amadi Under 16 Girls 7A Side Hockey Tournament Ngasi Impal East ki Adaksia PB Molana Hogdokre Ngasi Hogdokpagi Numita Sanakiba Nupi gi ahanba match ta Idol Club Tera Bazar na Khongman Students Club pu Panjal manga amada maithiba pikre aduga nupa gi ahanba match tana YCCICA Kontha Ahalup pu HWC Langthabal na Panjal ama soino da maithiba piki hayang under 16 girls ki oina YCCIC Kontha Ahalup amadi Maira Basikong anina sanagani aduga under 14 boys ki oina saruk ki match da KHSC Academy A amadi Maira Basikong aduga Anisuba ground na Hockey Union Lairik Yengbam Laikai amadi SEYO Singzamay Wangma Khetri Laikai anina sanagani Hockey haiba masana se hojiki major Dhyan Chanda Ikai khumnaba oina mana asuki matik thawai yaujana haithoi singthoi baduda aikoi India da akoi India gi national masana ni haibase piki base sima kaktang ayamna mayek sengna hotna ba haibase da ngamdaba laiti haibase mutanga thamjara maga mayam puna mapu amuka hana kai khumnaba Kanglaipak Student Association KSA District Council Zeri Bamna Sinduna Tha Siki Tang Tara Mapandagi Satharakiba Anisuba Zeri Sports Meet Loisin Kre Amadi Makok Mathang Taraba Singda Mana Mathum Yentho Kre Ngasigi closing function comprised distribution ceremony of second Zeri Sports Meet ki thoram aduda Dibong GP ki Pradhan RK Nobin Sana KSA District Council Zeri Bam ki President L Bonson Singha Amadi JYMWAK ki President TH Zini Devi na mathang sitna Chief Guest President amdi Guest of Honor ina saruk yaki ngasigi thoram asigi Chief Guest ki oi ba da RK Nobin Sana Pradhan Dibong GP Jiribamna Maira Chukhatu na thoram asi haudoki tha asigi tang tarama pandagi hauduna chatharakiba football match asigi ngasi sanekiba final match da piba matamda Desam District Council na MSU District Committee bu Panjal ama soino da maithiba piduna Desam District Council na winner oiki loisin bagi thoram aduda Chief Guest President amadi Guest of Honor na student organization singi football tournament gi winner takraba Desam na trophy ga loinana lupa listing manga amadi runners up takraba MSU da trophy ga loinana lupa listing mari amadi Maira Paibi singi oiba Takop Guarda First Tarakraba WWOK da Selgi Mana oina lupa listing manga ga chamnga second takraba Jimgokta su Selgi Mana oina lupa listing mari ga chamnga su yenthoki Wusu Association of Manipur gi nauna thau Punabagi da makhalaba miyoi sing ngasi harau tayam okre ngasi singzamai singam khada pangthokiba achamba thoram amada nauna association ki president oina khallaba CH Nabadip working president Y Ramananda yauna tongan ma thau pugadaba miyoi singbu harau tayam okhi thoram aduda association ki member sing sanaroi amasung sanaroi singi mama mapa sing na saruk yaki thoram aduda saruk yaki ba Imphal West District Wusu Association ki president Ngangbam Rosanna Mamang Takta Association asi miyoi amakhaktana chahi kumapan hena thaupu dana lakbani handakta nauna thaupu basing asi khanbani haiba wafam sing thamki Nasi akoi anauba Wusu Association Manipur gi executive members sing adogi president secretary khanbagi matang se asi khanbagi okpagi ne facilitate tawbagi chai mari da vote torga tawgadomne aduga mamang dei chai kun mapan di vote tawdana adum mi amana haitare man adum pa leibne ba handak nauna koi district taru pulaga koi Manipur ge na register keno se Wusu district association se taru ne district taru ki nominee sing sina Wusu Association Manipur gi keno executive member me amje khan ga domne
अदो अंदर इलेक्शन तौरगा नॉमिनी मैम से तौर इलेक्शन तौरगा खंजब कनोनी एसोसिएशन मणिपुर हौरक्लिबा नहासिंगबु मसा मऊ फना तिनजंग काइजंगदा थमनबगी पांदमदा आरके फॉर्चून डेवलपमेंट प्राइवेट लिमिटेड की मैनेजिंग डायरेक्टर आरके रामेश्वरना तौबुंखोक प्रोग्रेसिव यूथ पायोनियर एसोसिएशन के सानरोय सिंगी ट्रैक सूट अमनि स्पोर्ट की किट सिंग यंथोखरे तौबुंखोक मयाई लेकाइदा लेबा क्लब सिंगी संगलेंदा पांगथोखिबा थौरम अदुदा आरके रामेश्वरना नहा अहल खाइदना मिपुंग खुदिंगमकना अफबा वाखल खल्लबा अमदि हक्सांग फना लेरबा मतमदता अफबा खुनाई अमा सेंबा ngambगा लोइनना मिथोय मेहनबा खुनाई अमसु ओहनबा ngamgani लमदम असिगी इनखलकलिबा टैलेंट लेरबा सानरोय सिंगबु सेमगतपा हाइबसी नहा सिंगी मिरोलगी तौदबा याद्रबा थौदांगनी ngasi मालेमदा लमदम असिगी सानरोय सिंगना कल्लिबा मफम असिदगी हंथा हंदना अहेनबा मफप कन्ननबा अखोय खुदिंगमकना होटनमिनसी हाइखी सानरोय सिंगना ngaihaki oina khanbiganu punsigi oina tungi asanba midyeng amaga loinena aigi pandam ama thamduna sanabiu punsida mai paknaba hotnabada discipline amadi akhang kanba mathau tai haiki wafamasi group unity strength strong laubina sinduna thasigi taratret tagi strong laubi awang green park ta satharakpa third under 15 5 men soccer knockout football tournament listing in tarama pangi ngasi loisin bagi thauramda chief guest oina saruk yakhiba social worker thongam santi singana hai khibani ngasi sanakhiba tournament adugi final match ta elsa naren saina amadi girls strong laubi b na ama soino da maithiba pidona winner oiki ngasi sadari bisek na hakina da khanbiga lowa आई तुमगी पुंसिगी असांगो विजन लबा उबिरगा आई पद्दम बमगा लोइलना सदबसोमदा फजना संसिन बियोबा अदुना आइदा सदरोसिंदा आई साइतिगी थुंजरिबा अपीलदी नखोइना यौगेना खल्लिबा पद्दमदो यौना पोनो मतमदा मारदी सदबगी मरमदा बोइरो लेर लेसुगी मरमदा बोइरो थबक सुबगी मरमदा बोइरो एनी काइंड्स ऑफ अखोइना कहीं पैकई सत्य खलगदी पंथुम यौगेदी अखोद पंथुम यौब होना मरूब चंदब याद पोषक यौवेब अदुदी कहींनो डिसिप्लिन अखांग कन्ब ngasi nimidang wairam phongkiba pauses ngi maruiba pausing amaktang punna khangminasi Kangleipak ki Maira, Sri Lanka ki Colombo da terrorist sing na bom pokai handuna mioi chamaga humpurom sire, changarom sokre. Nupa mamhiat thina hatlaga hundok lam lei. Excise police na lupa lakani henbagi yungang amasung yungaw haidok tu na manghan kre. Ozoide ki security logthok na ba order thokre. Khongjom de gi thorong gi damakta mafam ahum dagi miam tong na bus thaga dawri. Pauzel Supreme Court ki order ki mayok ta rally chatkre. Nupa nupi punna dandi fangan gadavani Robita. Sri Lanka ki church amadi hotel da bom pokai wada mioi chamaga marifum manga sire chamri ga yankai hena laikan nakre sakang daba sing mioi ama tam thina hatlam le macha laimana sana phungdong bagi thoram pangthokre pandam Sri Lanka ki church amadi hotel da bom pokai wada mioi chamaga marifu taret sire changwa hena sokle asiba masing hengalak khidauri thang thinba ama sungya laga halamba oiramgani chingnaba mioi amagi asiba hakchang ama leiram le andro AC ki manung chanba polling station singda mawong maril ta dana bot thadana khi Mega Chandra Supreme Court ki order yaning da phongdok tu na miyam na khongchat chat kre yum palava nupa nupi mari thambada akan ba chirak pinaba laingang na lo ama semgadavani WAC loisilak pada maroi ba pau amuk hana pizari handak pangthokhiba inergi mikhal adudi asengba bot natte namphu saphogi mikhal ne haina MLA ke Megachandra na phongdokre Manipur lengak na piba house guard kam escort khudakta lawthok na naba lawrak khiba khongthang asi lengak asna laman khumning bagi thawong ni haina Congress ke spokesperson o joina hai kre tamthina phuraba matung hatlaga hundok lam lamba oigani thajaba mioi amagi asiba haksang taduna leiram le
ईस्टर संडे की थौरम पाक सन पांगथोकनख्रे नुंगसी चानब पुरप ओइरसनु हाइना MPCC की प्रेसिडेंट गायखांगम फोंदोखरे अमदी युम पालब नुपा नुपी सिंगना अरोनब मरी थमनबा क्राइम सिंगदे दंडी लेते हाइना लाउथोखिबगी मायोक्ता रैली चतख्रे हौजिकी टाइम्स ऑफ मणिपुर न पिजब नुमिदांगी पाव मतंग सलोइसनजरे मित्यंग ताबिरब पुनमपु अमुका हन खुरुमजरी